Good morning. Masih semua guna tena live. Semua pun lagi jadi. Sinam yang ko. Ado, ay live saya ngasi ni semua try tu lagi. Lalu sinam yang mana? Sinam yang mengenai tena live hajar sih jang biro, support tu biro, like share subscribe tu biro. Ngah wari utai sana si sinam yang aja pengetahuan cerita ya. Ado, ay hujik aku ki aku kak mara. Betu ni, susah udah. Ani uri okani na. Ahum jalo na. Ok trong trong nga. Wado was hoi so bani na ayin khangwe ba ta do ri khangani na. Ado koi da hakis na mandir ko. Koi thuga hele. Ke ano ba sanction lag pa government gi ko. Ado ano la pasita ai se handak ngi se chatre chang ti nungai ta na. Ngasi su ai se chatre chang nungai ta na baton le mani. Baton ha bi se chapente ko. Ba ko gi baton lam la mi do chatre. Ado nai sang se haju honggok ta na ko. Mandop thamnia ba. Mandop se lai thambasita lai thambase kitang pm chadre haibadi hongjan bani na ko hongjan baduna aina lai sangse isor sigi lem ji kitang nungai tre pendre hana na kitang semjan gya na ngasi cha hachan tum nungai te sungai na aiga gam tang semjan gya na lai sangse na handi kang dum pangtho khotre ba ado lai sang mafam dia siga sadum ko laktra manga gi sangsan ni ba hauran se se mando mafam ne ba sinam ya laisang sabagi ne sani ngarang thadaba kaka elhodra boy rebita nang kaka ra khana ba hor kan ko nang angang nang sijani ba nang nana thata ka dro mi na kaka song le mi ngang khama ne ja da be rebita khang ba na kaka ni sinu ai do rebita bo kaka song ba na khang ba kaka hain kana dre bo song ba kaka no haningai de kaka song ni je juga mati pen dah bahaya dah, kamba, ada ni. Lebih cak thong apa? Cak thong apa saya aham balik tu rohana, nang lam ni. Lebih dah, sini lagi sana je, sini lagi tham ni apa kau? Kakana, kaya ba? Thajin bani, kaya ba? Thajin bani net na pat pane, thajin bani net na ayah. Aduh ni ba net senja di ni kumba. Ngasi kuli ngang na deh ba ni? Tabak su bagi ni? Nong su bagi na, nong su bagi ni nungai do mandi. Ko, nong su bagi nungai do mandi. Do hayang wina mak kaya tau gaya ni. Kang ba na? Nong su bagi nungai do mandi. Aduh. Hayang wina yang si takudai ni do ma hayam ni rebita. Nang cak thong apa? Nang boleh ko. Cak thong apa rebita? Yo feber filsu karimutta kanade. Aduh na do. Yo feber kilesu kanade ya ba. Sini kakana song me ko na kaya wan lau re kamera. Dah thamoy na pangja ka banung sijar ba gi yo feber do kakana. Dum antu kedon khang jeda uwa su nyam homang re rebita dam hain kan de nang no mane koi rakshi kaka gi jum da ko. Do kaka jing han ge. Cak thong apa? Không có quay thuộc trở lại thầm mà. Aduh cái đường đó màn vậy. Phải cho nó đi ra thế rồi. Aduh anh hai cái cùng phu gì vậy anh đó. Aduh phu đi mà tới cái phu nó phu xoay ra phu tụ ulta phu này mà tới như đó. Anh ubo đồng khang này. जो tiếng nào đi gì mà cái đó. Nam khuyên là thu cái phải dùng làm giống cái trongกันแล้วอะไรช่างเองเลยย่างหางมาตัวโลมาโค้งมาข้าว
थोंले काका उटी उसोय हाबलगा अस हाउदो मेदुदी काका याम पामे अदो नतेने ना कोना लाइसं सुबे फी फैदोम मेम गाय थांबो गने फैदोम दुजाम ना कोना फुगी मेम दो असे उचे गोया पासन खुचलाय ने बुगी केंदा येंग तल्ले लाबु गुनी हिपना रे येंग तू काकाई गाड़ी से ले रे बिता बुरबा काकाई गाड़ी से नोंग चुदने आई गाड़ी थमी गाड़ी से उसोय उती दे काका याम पामीबो काका याम पामी अगर तुम जाए जवाना छोड़ेंगे इसिनाव करंगले हालापियो आई लाइसिदा वारियो तंगा सानसी मतमुदी काय बनिको आइना लाइफ थाबसे नि चाक थोंगमदाय चाक चारमदाय मतमदा हेता थाबने इसिनाव मैम को चुमब्रा आई तंजा काय काने हेक तौबनेबको ए पिता उसोय तरो अतै जाउदरो 야래 우티 우쇼이 합라가 통이 하마 뚜미네 레비다 짜힘 통이보 뚜밀레
시시비서도 그렇고. 와, 이리로 가. 이리로 가주세요. 그나. 이리로 볼게요. Hindi ne de best ko sana. Hindi ne na do sa san. Kakai gai do sa hapchan laga. Sibana bet nganna maningda. Coba magi nakong mayada. Isay saklaga. Kangsiga po ka. Nang singang siya na. Hay haba. Nang bo nang sibana. Nang hay haba mangang siya. Usoy utiga te kay yaw ya. Usoy uti daro. Ate kem yaw daro. Evita. Lên một con cả cả chúng ta lâu rồi. Nanti itu keher putranya. Aduh dia mana? Keba singju ama nga baja ama ngari khara sum chaning ba igi wow haurani oine nga jaw do sum te ma ko re faradi chaning ni dene ko hauni sum nei ro kana kana lege sino mi tengah pio
지금까지 좀 못 가는 거야. 나중에 생기도 안 되고. 색깔로 하면 돼. 아주 너무 딱딱하면 안 돼. 아니면 하는 데는 뭐. 오, 정황이야, 정황. 시 동시에 시 하이드로그리 시발로메트라. 소다하려. 소매하고 시 뭐메트라. 막 음용. 동시에 봐, 지가 한다. Sino kang lagi lapyo away tas nga si ay sige nga live tabani ko tabag susuna porgi kay sumtangga kan ko sunday na sirak toroje Kanakang lagi guys sinamyam Hoy bal drum pala pada kyam ngangyo Lai punga ngandu me ba Lai sima to budo lai je mami tare ba Lai sima to mami tare tu kai do jani hai wakhan do thok te ba Bhal hai le le we hai le plat hai le Sigo 이더욱이 부디 시킨 적이 wow 이때 like done thank you chắc thong ở đây item mau thank you phải sẽ nâng lại cũng các hướng thao xuân sai tổ mà lại là hành gì 거기 괜찮았잖아 공공 빨아가 국발을 더 준다 근데 진짜 따로처럼 영상도 보면 와나 그냥 나쁜 것같아 jadi Sina seperti aku cara apa jangan-jangan Thabo saluke wari saramu oja hoi haji pung 12 ta to kai thabak no mi 12 tam dai chakhum de loi lene bani ko thank you thagachari khoi te ma like to pe mi tam ke thank you ai ma ro nang ni nang tan do nang ni se ki ma tre ai na
그 깎고세 구스네 더부디 수바 마키 허질로 천대자대 하긴 구수음 레이디야 아직 피니싱이지 대신한 거. 애기 나이 빠가 또 못던 갑자기 사람이 줄레이니 하연이 있는네 빙도 보더네 다리세 Ayun tayo iruhin yun. 너 Ayun, may sa mo. 그래 그래 너말로 하이메 봐 똥dum이 하니까 어제 또 여러분들이 됐나 아
다음에는 거기서 다음 ôi Ali খাইছে বয়া Ali খাইছে কার পয়সা দেখো কার পয়সা হাজার কুঙ্গম বান্ধে রাখো Miyang kanang lagi am talem dre loina ching kre repita kaha ho এনারে কার পয়সা রে mati hong tawo ngana de re ya ini pon tawo ioi tawo de ai man khang di mai khang de kita tunggu dulu kalau kalian tunggu Aduh, mau apa ya? Diam tuh.
리피트는 하하하하 그게 너희나 그게 너희나 그렇지 않으면 고아강 어디래 공부한테 말하자 그래 고아 거기 공부를 또 신기하 거기 그 대물이 와 꼭선 뛰기 힙마이 이 후에 그 힙마이 그 힙마이 참는 것들 왜 만들어 중재가 그럴 거 잘 좀 말. 아니 민승이나 우리 직장을 왜 하냐면 이게 들어있거든요. 이제 바닥에 이렇게 되잖아. 근데 그 준비 하고 창조 없는 빨리 보자. 뭐 준비 창이 큰이가. 짱래. 땡 너무 땅가니. cái nó sẽ màu bia mà nó ra mà nó chẳng 아기 준비 구나 지금네. 아기 준비 구나 지금네. 그렇게 잘해. 아, 이 그렇게 잘해. 너 이거 그러네. 아니 아시 준비. 준비 좀 구나 지금네. 지구나 지금 왕 파이 되나. 파이 되는 시가 할 정도. 너 부상 전에. 와도 하나. 아, 이거 나는 장가 두긴 하더니 보면다. 시간에 부르니까. 너 뛰어가 시가다 와 파이가. 너 풀. hay là ngoài tóc đầu ngoài hả tóc đầu hay ngoài đây này. Thì sao được đi gì? cái một không nên thành ra rồi này chúng ta yêu được Nên đi từ thuận đi. để tôi không được tôi chỉ ra đi 옛날에 몇 시부지? 한 번 믿는 거 보거든 애가 깊이 wow cái thabak suhalin no oh namada la tamango like then thank you namada thank you I think asi tado se jam ahan oina ui
ꯍꯥꯏ ꯈꯜꯂꯨꯔꯦ ꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯑꯇꯣꯞꯄ ꯃꯤ ꯄꯥꯏꯔꯝꯃꯦ ꯑꯣ ꯑꯩꯈꯣꯏꯒꯤꯅꯦ ꯈꯨꯟꯒꯤꯅꯦ ꯂꯥꯏꯁꯪ ꯊꯨꯒꯥꯏꯌꯦꯕꯀꯣ ꯑꯅꯧꯕ ꯁꯪꯁꯟ ꯂꯥꯛꯑꯕ ꯒꯣꯔꯃꯦꯟꯒꯤꯅꯦ ꯑꯗꯨ ꯁꯪꯁꯟ ꯂꯥꯛꯄꯗꯨꯒ ꯂꯥꯏꯁꯪꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯛꯇꯥꯔ ꯇꯧꯕꯅꯤꯅ ꯊꯨꯒꯥꯏꯔꯒ ꯍꯥꯏꯗꯤ ꯈꯥꯖꯅ ꯊꯝꯕꯁꯦ ꯈꯤꯇꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯏꯁꯩ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯩꯒꯥꯒ ꯇꯥꯟꯅꯔꯒ ꯉꯥꯛꯇꯪ ꯀꯥꯎ ꯁꯦꯝꯖꯤꯟꯁꯤ ꯍꯥꯏꯅꯅꯦ ꯑꯗꯨꯒꯤ ꯍꯣꯠꯅꯔꯝꯃꯤꯅ ꯆꯥꯛꯁꯤꯡ ꯆꯥꯔꯕꯣ ꯑꯦ ꯂꯥꯏꯁꯪꯒꯤꯅꯦ ꯊꯣꯡ ꯃꯄꯥꯟꯗꯣ ꯈꯤꯇꯪ ꯈꯥꯖꯤꯜꯂꯒꯅꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯁꯟꯒꯦꯅ ꯇꯧꯔꯤꯕ ꯀꯣ ꯀꯨꯏꯔꯦ ꯊꯕꯛ ꯁꯨꯗꯕ ꯑꯩꯒꯥꯒ ꯅꯣꯡꯁꯨ ꯆꯨꯔꯝꯃꯤꯅ ꯂꯣꯏꯁꯤꯜꯂꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯃꯤꯗꯥ ꯆꯥꯛꯁꯤꯡ ꯊꯣꯡꯉꯕꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕꯣ ꯆꯥꯔꯦ ꯑꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯑꯩꯅꯅꯦ ꯃꯥꯟꯗꯣꯞꯀꯤꯅꯦ ꯈꯪꯉꯕ ꯃꯥꯟꯗꯣꯞꯀꯤ ꯌꯨꯕꯤꯗꯅꯦ ꯌꯣꯠꯄꯤ ꯐꯨꯖꯤꯜꯂꯦꯅꯀꯣ ꯑꯗꯨ ꯌꯣꯠꯄꯤ ꯐꯨꯖꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯣꯕꯥꯏꯜꯗ ꯈꯤꯜꯂꯤꯕꯅꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯀꯨꯁ ꯍꯥꯏꯁꯦ ꯑꯊꯨ ꯍꯥꯟ ꯇꯧꯕꯗ ꯌꯣꯠꯄꯤ ꯕꯣꯔꯕꯣꯔ ꯂꯥꯎꯕ ꯑꯃ ꯍꯥꯞꯆꯤꯟꯗ꯭ꯔꯅꯤ ꯀꯨꯏꯗ꯭ꯔꯤꯕ ꯊꯨꯒꯥꯏꯔꯤ ꯂꯥꯏꯁꯪꯁꯦ ꯊꯥ ꯅꯤꯃꯨꯛ ꯐꯥꯗ꯭ꯔꯤꯑꯕ ꯑꯗꯨꯒ ꯃꯈꯣꯡ ꯌꯥꯎꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯨ ꯎꯁꯣꯏ ꯏꯔꯣꯝꯕ ꯀꯥꯡꯁꯣꯏ ꯉꯥ ꯕꯥꯖꯤ ꯂꯣꯏꯔꯦ 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 ꯎꯁꯣꯏ ꯏꯔꯣꯝꯕ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯩꯁꯨ ꯆꯥꯏ ꯑꯗꯩ ꯀꯥꯡꯁꯣꯏꯁꯨ ꯀꯥꯏꯗꯦ ꯑꯗꯩꯗꯤ ꯉꯥ ꯕꯖꯥꯔꯗꯨꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯅ ꯄꯥꯝꯖꯔꯦ ꯉꯥ ꯕꯖꯥꯔꯗꯣ ꯑꯗꯩꯗꯤ ꯁꯤ ꯁꯣꯡꯒꯗꯕ ꯉꯁꯥꯏꯒꯤ ꯂꯥꯏꯗꯨꯁꯨ ꯄꯨꯁꯟꯈ꯭ꯔꯕꯅꯤꯅꯅꯦ ꯑꯇꯣꯞꯄ ꯃꯤꯅ ꯁꯣꯡꯍꯝꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯑꯗꯨꯅ ꯑꯩꯒꯥꯒ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯥꯒꯁꯇꯒꯤꯗꯤ ꯍꯧꯗꯣꯔꯕ ꯂꯥꯏꯁꯪꯁꯦ ꯁꯨꯕ ꯑꯗꯣ ꯑꯗꯨ ꯃꯔꯛꯇ ꯅꯨꯡꯗꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯇꯧꯔꯤꯃꯤꯗ ꯊꯕꯛ ꯁꯨꯗꯕꯒ ꯀꯨꯏꯔꯦ ꯑꯩꯁꯦ ꯉꯁꯤ ꯊꯕꯛ ꯁꯨꯕ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯀꯨꯁꯀꯤ ꯊꯕꯛꯅꯦꯕ ꯁꯦ ꯇꯞꯅ ꯆꯥꯔꯤꯃꯤ ꯊꯧꯔꯤ ꯑꯣ ꯇꯟꯅ ꯆꯥꯏꯔꯥ ꯇꯟꯅ ꯆꯥꯔꯁꯨ ꯀꯩꯒꯤ ꯂꯨꯍꯣꯡ ꯃꯥ ꯄꯨꯟꯁꯤꯜꯂꯤꯅꯣ ꯅꯠꯇꯦ ꯁꯤ ꯄꯨꯟꯕꯗꯤ ꯑꯥꯗ ꯑꯣ ꯍꯣꯏ ꯉꯥꯡꯕꯤꯔꯣ ꯅꯠꯇꯦ ꯊꯕꯛꯇꯣ ꯀꯟꯅ ꯁꯨ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯁꯦꯔꯥꯟ ꯍꯥꯜꯂꯣꯏ ꯀꯀꯥꯒꯤ ꯁꯝꯅ ꯀꯦꯕꯒ ꯂꯣꯏꯔꯦ ꯀꯀꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯃꯥ ꯂꯣꯏꯔꯦꯍꯦ ꯁꯝ ꯁꯥꯡꯕꯅꯦ ꯅꯍꯥꯟ ꯀꯛꯏꯃꯤ ꯁꯨꯝꯅꯦ ꯅꯔꯃꯗꯥꯅꯦꯀꯣ ꯁꯨꯝ ꯂꯥꯏꯐꯁꯦ ꯊꯥꯈ꯭ꯔꯕꯅꯤꯅꯅꯦ ꯃꯌꯥꯝꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯁꯤ ꯆꯅꯥꯎꯗꯤ ꯂꯧꯊꯣꯛꯂꯛꯑꯣ ꯁꯤ ꯑꯣꯏꯔꯗꯤ ꯊꯣꯡꯁꯦ ꯆꯥꯅꯔꯅꯤꯗ꯭ꯔꯥ ꯊꯣꯡꯗꯣ ꯑꯣꯜꯂꯛꯑꯣ ꯍꯣꯏ ꯊꯣꯡꯁꯦ ꯁꯤ ꯑꯃꯨꯛ ꯋꯥꯡꯗꯣꯏꯅꯤ ꯎ ꯂꯩꯗꯣꯏꯅꯤ ꯑꯩ ꯄꯥꯏꯒꯦ ꯌꯥꯝ ꯐꯩ ꯂꯥꯏꯒꯤ ꯊꯕꯛ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯗꯕ ꯑꯗꯨꯅꯤ ꯅꯔꯃꯗꯥ ꯗꯥꯝꯒꯣꯟꯅ ꯍꯣꯠꯅꯅꯀꯣ ꯈꯨꯜꯂꯛꯀꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯍꯣꯠꯅꯗꯅꯅꯦ ꯁꯔꯀꯥꯔꯗꯒꯤꯅꯦ ꯑꯩꯈꯣꯏ ꯁꯪꯁꯟ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯏꯁꯩ ꯆꯠꯇꯅ ꯁꯨꯝ ꯁꯤꯁꯨ ꯏꯁꯣꯔꯒꯤꯁꯤꯃ ꯇꯧꯁꯜꯍꯧꯒꯦꯀꯣ ꯁꯔꯀꯥꯔꯗꯒꯤ ꯂꯧꯕ ꯍꯥꯏꯗꯤ ꯐꯩꯅꯀꯣ ꯅꯣꯏ ꯒ꯭ꯋꯥꯟꯖꯨꯗꯒ ꯆꯥꯎꯕ ꯂꯥꯏꯁꯪ ꯁꯥꯔꯤꯗꯣ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯍꯪꯉꯛꯄꯅꯦꯕꯅꯦ ꯈꯪꯕ꯭ꯔꯥ ꯊꯣꯡꯗꯣ ꯋꯥꯡꯉꯤꯗ ꯑꯗꯨ ꯌꯥꯔꯅꯤꯅ ꯍꯣꯔꯦꯟ ꯁꯤꯃꯨꯛ ꯏꯟꯈꯠꯂꯛꯀꯅꯤꯅ ꯊꯣꯡꯗꯣ ꯃꯈꯥꯗꯣ ꯍꯣꯏ ꯈꯤꯇꯪꯇꯅꯤ ꯈꯨꯗꯣꯞ ꯑꯍꯨꯝ ꯀꯥꯔꯗꯤ ꯌꯥꯔꯦꯅ ꯑꯗꯨꯅ ꯅꯔꯃꯗꯥ ꯁꯪꯁꯟꯕꯨꯗꯤ ꯑꯣꯏꯔꯦ ꯊꯥꯒꯗꯕꯅꯤ ꯂꯦꯞꯇꯅ ꯊꯥꯕꯤꯌꯨ ꯂꯥꯏꯚꯇꯣ ꯅꯦꯠ ꯌꯥꯗ꯭ꯔꯁꯤꯅ ꯅꯔꯃꯗꯥ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩ ꯅꯦꯠꯁꯤꯅ ꯌꯥꯗꯕꯁꯤꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯕꯔꯖꯨꯔꯒꯤꯗꯤ ꯂꯥꯏꯁꯪ ꯑꯅꯤꯅꯤ ꯂꯥꯏꯁꯪ ꯑꯅꯤ ꯍꯥꯏꯗꯤ ꯑꯥꯒꯤꯗꯣ ꯀꯂꯥ ꯍꯣꯏꯗꯒꯤ ꯀꯩꯅꯣ ꯁꯣꯡ ꯄꯥꯟꯗꯝ ꯂꯩꯕꯗꯣ ꯅꯣꯏ ꯚꯥꯃꯣꯟ ꯑꯃꯈꯛ ꯃꯤ ꯄꯥꯔꯠ ꯇꯧꯕ ꯃꯦ ꯉꯥꯡꯒꯟꯕꯗꯣ
ꯌꯥꯝ ꯐꯖꯩꯌꯦ ꯃꯣꯏ ꯂꯥꯏꯁꯪꯗꯣ ꯏꯁꯩ ꯁꯛꯄ ꯃꯤꯁꯦ ꯀꯦꯕꯅꯤ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯀꯀꯥ ꯑꯩ ꯀꯀꯥ ꯀꯦꯗꯦꯗ ꯀꯀꯥꯗꯤ ꯀꯦꯔꯁꯨ ꯀꯦꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯃꯦ ꯗꯦꯕꯤꯇꯥ ꯀꯀꯥꯗꯤ ꯀꯦꯕ ꯀꯦꯗꯕ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯏꯁꯩ ꯆꯠꯂꯒ ꯆꯟꯗꯣꯟ ꯊꯤꯕꯗꯣ ꯃꯉꯥꯏꯔꯦ ꯀꯣ ꯀꯀꯥꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯃꯦ ꯀꯀꯥꯁꯦ ꯈꯔ ꯍꯔꯥꯎ ꯇꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯗꯨꯅ ꯅꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯤꯟꯅꯔꯒ ꯀꯀꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯔꯝꯇ ꯊꯧ ꯌꯥꯗꯕꯅꯤ ꯃꯥꯟꯗꯣꯞ ꯆꯥꯎꯕꯁꯦ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞꯁꯤꯁꯨ ꯀꯨꯏꯔꯦ ꯃꯥꯟꯗꯣꯞꯅꯤ ꯆꯍꯤ 30-40 ꯐꯥꯔꯝꯃꯅꯤ ꯅꯔꯃꯗꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯔꯤ ꯁꯥꯟꯅꯕꯒꯤ ꯑꯗꯨꯗꯣ ꯍꯥꯡꯗꯣꯛꯈ꯭ꯔꯕ ꯃꯇꯣꯟꯁꯦ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯁꯤ ꯆꯥꯎꯃꯟꯈ꯭ꯔꯦ ꯃꯥꯏ ꯇꯪꯈꯥꯏꯗꯣ ꯀꯔꯤ ꯆꯥꯎꯔꯁꯤ ꯐꯖꯗ꯭ꯔꯁꯨ ꯀꯔꯤ ꯇꯥꯡ ꯂꯥꯛꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯃꯥꯟꯗꯣꯞ ꯃꯊꯧ ꯇꯥꯏ ꯁꯪꯒꯣꯏ ꯃꯊꯧ ꯇꯥꯏ ꯎꯁꯣꯞ ꯋꯥꯁꯣꯞ ꯇꯧꯔꯛꯄꯗꯀꯣ ꯋꯥꯁꯦ ꯄꯩꯕꯁꯤꯅ ꯑꯃꯨꯛ ꯏꯟꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯀꯣꯟꯗꯣꯔꯤꯕ ꯌꯨꯝꯕꯤ ꯑꯩꯈꯣꯏꯕꯅ ꯀꯩꯗꯧꯅꯤ ꯅꯪ ꯊꯝꯖꯗꯦ ꯀꯣꯟꯗꯣꯏꯅꯤ ꯁꯤ ꯁꯨꯒꯨꯝ ꯄꯥꯏ ꯁꯨꯗꯖꯥꯔꯣꯏ ꯁꯤ ꯑꯩꯈꯣꯏ ꯀꯨꯁꯤ ꯊꯨꯒꯥꯏꯕ ꯁꯤ ꯀꯣꯜꯁꯦ ꯁꯤꯒ ꯂꯩꯒꯗꯕꯅꯦꯕ ꯂꯩꯖꯔꯁꯤ ꯑꯗꯨꯁꯨ ꯍꯔꯥꯎꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯝ ꯄꯥꯝꯃꯦ ꯊꯕꯛ ꯑꯃ ꯊꯣꯛꯄꯗ ꯀꯥꯡ ꯍꯥꯟꯅ ꯊꯥꯡꯒꯠꯅ ꯂꯩꯖꯩ ꯈꯣꯡ ꯍꯥꯟꯅ ꯊꯥꯡꯒꯠꯅ ꯂꯩꯖꯩ ꯆꯥꯛꯀ ꯍꯥꯏꯅ ꯆꯠꯀꯦ ꯍꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯁꯨ ꯄꯨꯔꯛ ꯂꯩꯗꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯦ ꯆꯠꯀꯠꯂꯦ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯂꯧꯕꯒꯤ ꯋꯥꯈꯜꯗ ꯍꯥꯟꯅ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯀꯩꯒꯨꯝꯕ ꯄꯨꯔꯝ ꯊꯧꯕꯗ ꯚꯤꯗꯤꯑꯣ ꯂꯧ ꯆꯦꯟꯅꯤꯡꯉꯦꯕ ꯅꯍꯥꯟ ꯀꯥꯡ ꯅꯨꯃꯤꯠꯀꯗꯣ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯕꯁꯀꯥꯟꯗꯤ ꯀꯥꯡ ꯆꯤꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤꯗꯤ ꯂꯝꯕꯤ ꯐꯠꯇꯕꯅꯤꯅ ꯆꯤꯡꯗ꯭ꯔꯦ ꯑꯗꯣ ꯕꯁꯀꯥꯟꯗꯤꯒꯤꯗꯣ ꯑꯩꯅ ꯅꯣꯡꯁꯨ ꯄꯤꯇꯤ ꯇꯧꯕ ꯑꯗꯩ ꯍꯛꯆꯥꯡꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯐꯠꯇꯗꯨꯒꯅꯦ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯅꯔꯃꯗꯥ ꯅꯪ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯅꯪꯒꯤ ꯀꯥꯡꯗꯣ ꯌꯥꯝ ꯐꯖꯩ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯤꯔꯛꯑꯣ ꯑꯉꯥꯡ ꯃꯊꯛ ꯑꯃ ꯂꯩꯔꯝꯃꯤ ꯌꯥꯅꯤ ꯍꯧꯖꯤꯛ ꯁꯣꯝ ꯈꯨꯅꯥꯁꯤꯅ ꯀꯩꯅꯣ ꯇꯧꯋꯤ ꯁꯤ ꯂꯧꯊꯣꯛꯁꯦ ꯍꯥꯏꯗꯅ ꯁꯤ ꯂꯧꯊꯣꯛꯁꯤ ꯂꯧꯊꯣꯛꯑꯒ ꯏꯟꯗꯤ ꯃꯈꯥꯗ ꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯁꯤꯒꯤ ꯂꯦꯚꯦꯜ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤ ꯇꯤꯟꯁꯦ
통식이 막다 잡이 뛰는 데 그냥 그래 에 표정 것이 거의 말와 인체 그 시도 방어되는 거 아닌 간절히 아 mani gagol pairaga leiro natraga plus pairo hoi plus leida ana khusina khitang haigona hainaba haitare khutna tawsina khitang haineba adai thau su suna yengna baina ne ana mandu bi jimbi siga jabi thajalaga mobile thani abungo de sul jakhi bro namada adum kuna bitine janna handusne kam kan halladane classe kam kan hallaga nisaga jeb hallo mane wa thak thajalaga phang Punjab market ta phang mane hoi leida aidi plus amani dim thamme thabak suba da dum isagi suna bana ko nungdang khangde kari khangde sum thamme doni na rongpu gangsing bu jam phaja khare jai bajang bal tingnan tha jan soal vaccine pare korakandida chakhi soal vaccine gi pire korakandida kheba korakandida hai che bunai baskanida aina che ja chikpa pharabo phare korakandida mathum chakhiro nang chat nang thiluiro abung thon chakhira haiba mana saya ban sih buk Pin ta dau đi rồi pin ta pin eo về kusu jale ini sih kapan itu Menarbon gidi fajadro kakak wow fajai menarbon isu nogi kaya mami ndo kapok kare rong pudagi aina ne video tharake ka thagalu haina ado hai ado mi leita ba igina ko inama loba lae inama loba lakpa yam fajai saitajina yama sitajin thangalai are beta no menarbon yam fajare matakta kang dutakta Hare Krishna roi question ari semna rongpuda aina ahum aine ahum leye aina ne tan haida ba khusi rongpuda che mi cha sing leye ba ne tan le du interest job ngang job die ba khanga ba naik te alo be ki tang date 15 ki de lo thangla kani bas kandi de ki soidana sa songkuna ri sing je khudiem ba Dia buat tin ngai tu hujan. Hujan dah tin tadi, hujan dah ngai.
하리스 ꯈꯪꯕ꯭ꯔꯣ ꯇꯥꯗꯣ 하리스 ꯈꯪꯗꯦꯕꯣ 우ꯔꯗꯤ ꯈꯪꯒꯅꯤ ꯑꯗꯨꯒ ꯔꯣꯡꯄꯨꯔꯗ ꯑꯅꯝꯕ ꯂꯣꯏ ꯈꯪꯅꯩꯕꯅꯦ 우ꯔꯒꯗꯤ ꯈꯪꯒꯅꯤ ꯅꯔꯃꯗꯥ 우ꯗꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯁꯤꯅ ꯃꯌꯥꯝ ꯁꯨꯝ ꯂꯩꯌꯨꯀꯣ ꯑꯩ ꯊꯕꯛ ꯁꯨꯒꯦ ꯊꯕꯛ ꯁꯨꯅ ꯀꯣꯃꯦꯟꯁꯤ ꯁꯨꯝ ꯄꯥꯔꯛꯀꯦꯀꯣ 이번에 스티폰 떠오르지. 야 폰수라 시바기니 하리다스 에코기 마모니 따서 이거 봐. 하리다스 에코기 마모니 하리스 그만 하리다스 빨라이봉이라 실바기니 오케이 하리다스 비르찬다 조이쿠마르 마모니 아구막 아이나 라우리니 오 까까나 타박 수나 빠바니 아이코이나 짝 또 따바니 까이데 레비타 까이데 ꯑꯗꯨꯃꯛ ꯃꯥꯏ ꯇꯧꯅ ꯏꯆꯟꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅꯦ ꯌꯥꯝ ꯐꯩ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ 다스 기준다 조이쿠마르 마모니 양 누르 이쪽은 공부가 이쪽은 어떻게 하는 거지 silakan.
ꯅꯔꯃꯗꯥ ꯏꯇꯩ ꯍꯟꯗꯤ ꯈꯤꯇꯪ ꯃꯁꯥ ꯌꯥꯡꯕ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯁꯤꯕ ꯍꯟꯕꯗꯣ ꯆꯍꯤ ꯆꯥꯝꯃ ꯍꯦꯟꯕ ꯃꯤꯅꯦ ꯋꯥꯎ ꯃꯆꯥꯅꯤꯄꯥ ꯑꯥꯔꯃꯤ ꯅꯠꯇ꯭ꯔꯥ ꯃꯀꯣꯏ ꯁꯨꯃꯥꯏꯅ ꯈꯥꯛꯄꯗꯣ ꯃꯁꯛ ꯋꯥꯡ ꯆꯥꯎꯕꯗꯣ ꯃꯀꯣꯏ ꯈꯥꯛꯄꯅꯤꯅꯦ ꯑꯗꯣ ꯁꯣꯔꯥꯠꯇꯣ ꯅꯨꯡꯊꯤꯜ ꯂꯣꯏꯅꯩ ꯁꯣꯔꯥꯠ ꯂꯥꯏ ꯆꯪꯉꯝꯃꯣ ꯑꯩ ꯁꯤꯌꯣꯔ ꯆꯪꯉꯛꯀꯅꯤ ꯍꯟꯗꯛꯇꯤ ꯑꯗꯣ ꯍꯥꯟꯅ ꯍꯥꯏꯍꯧꯒ ꯆꯪꯅꯤ ꯀꯅꯥꯒꯨꯝꯕꯅꯀꯣ ꯁꯣꯔꯥꯠ ꯂꯥꯛꯑꯒ ꯆꯪꯕ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯏꯀꯣ ꯑꯗꯨꯗꯤ ꯈꯟꯒꯅꯨ ꯀꯩꯝꯇ ꯀꯣ ꯁꯣꯔꯥꯠ ꯂꯥꯛꯑꯒ ꯆꯪꯉꯛꯄ ꯆꯪꯉꯛꯇꯕ ꯃꯁꯤ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕꯅ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯆꯪ ꯐꯠꯇꯦꯒ ꯍꯥꯏꯅꯕꯁꯦ ꯃꯣꯏ ꯈꯪꯗꯅ ꯇꯧꯕꯤꯌꯨ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯃꯀꯣꯏꯗꯣ ꯍꯥꯏꯅ ꯈꯥꯛꯄꯅꯦ ꯍꯥꯏ ꯆꯥꯎꯅ ꯌꯥꯝꯅ ꯗꯤꯜꯗꯥꯔ ꯅꯤꯄꯥꯅꯤ ꯑꯗꯨ ꯅꯤꯄꯥꯁꯦ ꯌꯥꯝ ꯐꯩꯌꯦ ꯏꯁꯩꯕꯨꯗꯤ ꯑꯩꯅ ꯁꯛꯑꯣꯏ ꯑꯩ ꯄꯂꯥ ꯌꯥꯎ ꯂꯥꯛꯀꯅꯤ ꯌꯨꯝꯕꯨꯅ ꯑꯩ ꯌꯥꯎꯍꯜꯂꯨ ꯍꯥꯏꯌꯦꯀꯣ ꯏꯁꯩꯕꯨꯗꯤ ꯃꯣꯙꯨꯔꯥꯒꯤꯗꯨꯅ ꯁꯛꯀꯅꯤ ꯌꯦꯡꯉꯨ ꯅꯔꯃꯗꯥ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯥ ꯂꯩꯁꯤ ꯎꯔꯕ ꯔꯙꯥ ꯀ꯭ꯔꯤꯁꯅ ꯎꯔꯕ ꯈꯟꯗꯦ ꯈꯟꯗꯦ ꯍꯥ ꯆꯨꯔꯥꯒ ꯍꯥꯞꯇ꯭ꯔꯤ ꯉꯁꯥꯏꯒꯤ ꯂꯥꯏꯅꯤꯡꯗꯒꯤ ꯄꯨꯊꯣꯛꯑ ꯊꯝꯕꯅꯤꯅꯅꯦ ꯀꯣ ꯈꯟꯗꯦ ꯈꯟꯗꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯅꯔꯃꯗꯥ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯅ ꯑꯩ ꯅꯪ ꯍꯥꯏꯕꯅꯤꯀꯣ ꯁꯣꯔꯥꯙ ꯀꯔꯃꯗ ꯂꯥꯛꯏꯕ ꯅꯥꯝ ꯁꯣꯟꯕꯁꯤꯡ ꯅꯥꯝ ꯁꯣꯟꯕꯁꯤꯡ ꯑꯍꯜ ꯂꯃꯟ ꯆꯪꯉꯛꯄꯒꯥꯏꯁꯦ ꯌꯥꯝꯅ ꯐꯩꯒꯅꯤ ꯀꯣ ꯑꯗꯣ ꯅꯔꯃꯗꯥ ꯁꯨꯝ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯗꯤ ꯃꯣꯗꯔꯟ ꯖꯨꯛꯀꯤ ꯃꯤꯅꯤꯀꯣ ꯈꯪꯗꯦ ꯃꯣꯗꯔꯟ ꯍꯥꯏꯕ ꯂꯩꯇꯦ ꯅꯔꯃꯗꯥ ꯀꯣ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯉꯥꯏꯇꯦꯒ ꯍꯥꯏꯅꯩꯗꯅ ꯑꯗꯣ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯅꯔꯃꯗꯥ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯖꯒꯕꯟꯙꯨ ꯁꯦ ꯃꯒꯨꯟ ꯌꯥꯝ ꯄꯥꯜꯂꯦ ꯅꯔꯃꯗꯥ ꯋꯥꯡꯈ꯭ꯔꯕ ꯋꯥꯡꯉꯗꯤ ꯈꯤꯇꯪ ꯌꯦꯡꯉ ꯂꯣꯏꯔꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯁꯦ ꯃꯒꯨꯟ ꯌꯥꯝ ꯄꯥꯜꯂꯦ ꯅꯔꯃꯗꯥ ꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯤꯒꯤ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨꯁꯦ ꯌꯥꯝ ꯃꯒꯨꯟ ꯄꯥꯜꯂꯦ ꯁꯤ ꯄ꯭ꯔꯚꯨꯁꯦ ꯀꯣ ꯃꯥꯅꯀ ꯀꯩꯒꯨꯝꯕ ꯅꯨꯡꯗꯥꯡꯗꯒ ꯐꯤꯉꯧꯁꯤꯅꯒ ꯊꯣꯛꯂꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯋꯥꯕ ꯍꯦꯛꯇ ꯁꯤꯅꯥꯗꯤ ꯊꯣꯛꯑꯦ ꯀꯣ ꯑꯁꯤꯅ ꯀ꯭ꯔꯤꯁꯅꯁꯦ ꯃꯒꯨꯟ ꯌꯥꯝ ꯄꯥꯜꯂꯦ ꯆꯨꯔꯥꯗꯤ ꯍꯥꯞꯇ꯭ꯔꯤꯑꯕꯀꯣ ꯆꯨꯔꯥꯁꯤꯅ ꯀꯩ ꯍꯥꯏꯗ ꯂꯥꯏꯁꯦ ꯍꯌꯦꯡ ꯁꯪ ꯀꯥꯕꯗꯅ ꯂꯣꯏꯅ ꯋꯥꯔꯗꯔ ꯇꯧꯅ ꯄꯣꯠꯇꯨꯗꯤ ꯂꯣꯏꯅ ꯑꯣꯜꯔꯦꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯖꯒꯕꯣꯟꯙꯨꯒꯤꯁꯦ ꯃꯒꯨꯟ ꯌꯥꯝ ꯄꯥꯜꯂꯤ ꯑꯁꯦ ꯑꯩꯒꯥ ꯃꯊꯣꯟꯅ ꯊꯥꯡ ꯉꯝꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏ ꯏꯁꯣꯔꯁꯦ ꯑꯗꯨꯅ ꯃꯒꯨꯟ ꯌꯥꯝ ꯄꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯔꯙꯥ ꯀꯣ ꯒꯧꯔꯥꯡ ꯃꯍꯥꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯁ꯭ꯔꯤ ꯒꯣꯄꯥꯜ ꯗꯦꯕ ꯁꯤ ꯂꯣꯏ ꯂꯩꯔꯦꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤ ꯅꯔꯥꯟ ꯁꯥꯂꯤꯒ꯭ꯔꯥꯝ ꯀꯥꯏꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯆꯥꯎꯔꯦ ꯅꯔꯃꯗꯥ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯦ ꯃꯒꯨꯟ ꯌꯥꯝ ꯅꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯅꯤ ꯑꯗꯣ ꯆꯨꯔꯥ ꯙꯨꯔꯥꯗꯤ ꯂꯣꯏ ꯁꯥꯅ ꯂꯣꯏꯔꯦꯕꯀꯣ ꯍꯌꯦꯡ ꯂꯥꯏꯁꯪ ꯁꯪ ꯀꯥꯕꯗ ꯍꯥꯞꯀꯗꯣꯏꯕ ꯑꯗꯨꯅꯤ ꯑꯋꯥꯡꯅ ꯈꯤꯇꯪ ꯏꯪꯒꯗꯕ ꯃꯥꯜꯂꯦ ꯑꯁꯤꯅꯤ ꯅꯔꯃꯗꯥ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯀꯦ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯂꯥꯞꯄ ꯍꯥꯏꯕ ꯅꯛꯄ ꯍꯥꯏꯇꯦ ꯅꯔꯃꯗꯥ ꯀꯣ ꯏꯁꯣꯔꯗꯤ ꯑꯃꯠꯇꯅꯤ ꯏꯁꯣꯔ ꯊꯃꯣꯏꯗꯁꯨ ꯂꯣꯏꯅ ꯏꯁꯣꯔ ꯂꯩꯀꯣ ꯑꯗꯨꯅꯤ ꯅꯥ ꯌꯦꯛꯇꯕ ꯅꯔꯃꯗꯥ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯥꯜꯂꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ इतने हन खर नुंगाइरबा मसा गोरी हतलैया मुझे ना तो हरी हरी चूड़िया अब ना हैते नंगा तो हेलो ओके ꯍꯣꯏ ꯀꯥꯞꯄꯁꯦ ꯊꯕꯛ ꯁꯨꯔꯒꯅꯦ ꯃꯥꯒꯤ ꯂꯣꯏꯁꯤꯟꯈꯠꯄꯗꯒꯤ ꯒꯛ ꯏꯟꯗꯤꯝ ꯂꯧꯋꯦꯕ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯣꯏꯁꯅꯨ ꯀꯣ ꯅꯨꯡꯉꯥꯏꯇꯕ ꯃꯇꯤꯛ ꯆꯥꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨꯀꯣ हाय हाय की मानुष रे ओमा तातो जेबो जाम ꯍꯩꯇꯦ ꯅꯪꯅ ꯍꯦꯛ ꯌꯣꯏ ꯁꯥꯕ ꯅꯪꯒꯤ ꯍꯦꯛ ꯁꯣꯠ ꯄꯤꯗꯣꯗꯨ ꯌꯦꯡꯉꯒ ꯑꯩꯅ ꯍꯦꯛ ꯈꯠꯂꯤꯕꯅꯦ ꯌꯦꯡꯒꯦ ꯌꯥꯅꯤꯀꯣ ꯀꯀꯥ ꯏꯁꯩꯗꯣ ꯄꯛꯇꯤꯍꯦ
레비다 빡대 하이러 난 하우는 거는 막 까까도 부디 많이 타나더지나 이 성능에 서 있다고 우콜다 아이기 타와일레 호레 우콜다 아이기 타와일레 호레 또 mayam sinau sum lei ko ai kano lai khoi nisti lai ko warin tak chana ki sinau mayam sir ba sinau mayam ko hakum basanti ima kungki oi ma isei sidi ngã liệu này mà ta ngã liệu ai nisti lai wai này không ra Ôi trời ơi, đừng phải được. Ôi trời ơi, chào này. মানে টাইম তেরো ফুট নিয়ে করতে আসবো 11 ফুট 11 ফুট মেন মধ্যে 11 ফুট পরিষ্কার 11 ফুট 7 ফুট 7 ফুট নাকি আমি কি বাকি আছে যে 7 হাত ওই কি 7 হাত ওই কি 7 হাত ও তো কইয়া 7 হাত 7 হাত মানে না বাইরে 13 আউটসাইডে 13 মন্দির স্টার্টে 7 হাত মাটি আছে কইনা 이게 8 ফুট 8 হাত চওড়া 13 কেন বলবে এটা না বাকি পালাবো বলা মোটামুটি 13 হাতে আর এটা Ini sosok ini kan? 예, 내가 거기 만약 맞는 거 đánh tàu đồ bay đọc đấy bây giờ là খালি 내만 sẽ bảo bởi vì bay đọc nó tàu đấy vẫn nó tàu gì tàu nó lại gì gì Sudah ada sudah tu. Sangat luar ada sak mana tapi lagi Ini yang sedikit kilo je. इसका इसमें अगर कोई लगी इसना হলো কি আমার এস্টিমেট আমার দেখার কিরকম কত বড় আছে কত চওড়া হ্যাঁ ওখানে বানাতে তাই কথা লিখা তাই কত লাগবে তাই তো পার্সেন্টেজ দিয়ে আলাদা মন্দির আমার নিয়ম মতে আমার মন্দির যে বানাবো এটা আমার সাইজ
আমাদের সলিউশন আছে ওই মুদ্রা বানাই 아다 또 이제 그런 거 보면 이거 수의 샷 아트 많이 달려가 지금. 하거든요. 그때 맨처음 군대에 집합도 잘해요. 이게 이제 보고만 뭐가 삽 어떤 어디 것도 왔어? 아니고. 삽이 말고. 사래. 사래 아마도 사래 사. 아마도. 사래 사래 삽. 사래 사. 이게 아마 여기가 그냥 끝이야. बरंदा हम लोग की बरंदा तो क्यों जो থাকে 이게 또 들리고. 우리 붙잡고 그냥 붙잡고. 이거 다 그냥 붙잡고. 그러니까 진짜. 수고합니다. 여기 나가기도 좀 많고 또. 이것도 밑에 다기고. 갖다 기가도 방지나. 아빠가 키 방가 왔구나. রাখিছিল কেমন 아빠는 이제 보니. 나 하얀 내가 또 들고 내가 그때 누가 산이 오돌이고 하나는 두 가지가 하고 있는 하죠. এটা উপরে মাটি করে পরিষ্কার করে মাটি 이걸 보니. মাটিগুলো যাচ্ছে না পারলে 나는 나 금방 너무 내가 또 같이 나가보면 봤어. ময়ূরটা ময়ূর মানে এরকম ঝড় মানে ঢালাই থাকে ঢালাই মাটিটা মানে বাটানো পুরো প্লেন ঢালাই কাটা 이제 나그랬어. 아마 만에 달라지야 이제 우리 이거고 다니 되나. যাই 이것도 이거야 오 그다음에 코타가 그다음에 콜라게 콜라게 비즈가 그다음에 এটা করা যায় কোনো সমস্যা নাই এটা তো যেমন করো বড় কামে না হ্যাঁ ছোট কামে তো কোনো অসুবিধা নাই এটা ঢালাই দিয়া হ্যাঁ আর করে মানুষ বড় কামের মধ্যে হয়তো যেমন এটা বাদ রাখলে এটা কিছু না না আবার করে দিতে না 구스를 안 올리. 구스 안 올리. 아직 크라파레 하나되기 이탄 이탄체가 또나 칼레 제이세 이제 이빠도 많아 칼리 아이디 두니 이빠가 좀만 이제 되고 가도 기착사로 짜들이 남아다 매암 시나 월스와는 미니 인터 레요 먹고 월가 되고 아이 시나 이 서울시 좀 얘가 좀 내려 뭐 매암 아이 와이프 차는 거 Đúng rồi ông đi ơi.
Oh my god. ꯊꯥꯗꯣꯛꯂꯛꯄꯗ ꯂꯩ ꯆꯔꯥꯒ ꯂꯩ ꯇꯞꯀ ꯍꯥꯞꯀꯅꯤ ꯐꯤꯗꯤ ꯍꯥꯞꯄꯣꯏ ꯐꯤꯔꯣꯏ ꯈꯨꯗꯩ ꯁꯨꯝꯇ ꯐꯪꯅ ꯂꯩꯕꯅꯤꯅ ꯑꯣ ꯃꯥꯏ ꯒꯣꯗ ꯅꯪꯅ ꯍꯥꯏꯗꯨꯅ ꯄꯦꯜꯂꯦ ꯅꯃꯅ ꯍꯥꯞꯄꯤꯗꯁꯨ ꯄꯦꯜꯂꯦꯕꯣ ꯑꯩꯅ ꯄꯤꯔꯝꯒꯗꯧꯅꯤ ꯅꯪꯅ ꯍꯥꯞꯇꯁꯨ ꯄꯦꯜꯂꯦꯀꯣ 오케이 남아다 ꯑꯩ ꯗꯦꯔ ꯘꯟꯇꯥ ꯐꯥꯔꯦꯀꯣ ꯄꯨꯡ 1.5 ꯐꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯊꯝꯃꯒꯦ ꯃꯤ ꯂꯥꯛꯏꯀꯣ ꯑꯩ ꯑꯃꯨꯛ ꯅꯦꯛꯁ ꯑꯩ ꯂꯥꯏꯚ ꯑꯃꯨꯛꯀ ꯍꯧꯖꯔꯛꯀꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ 오케이 바이 바이